Akashwani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Christian lining chatpasingi khwaidagi sauba kumai Christmas pangthoknaba Manipurgi mafam ayambada sem saba loire. Rajapal Ajay Kumar Bhala yauna lusingba kayana Christmas kumaigi yaifa paujel piri. Mitai naga thadau liang mai amadi mitai pangalgi apunba kangbu amana lamboi khongnangkhong amadi saumbungda leiba relief camp ta sana thaknaba polamsing khudol tamkhre. Kuntrani thoi suba Imphal Book Fair lisingani kunmanga ngasi loisinkhre amasung malemgi khwaidagi sauba ISRO gi commercial communication satellite Bluebird Block 2 maipakna thagatkre. Hayeng pangthokadoriba Christmas kumaiga mari leinana Christian lining chatpasingna kumai asigi damak sem saba loire. Yumthong kudingda kerol thetuna ningthijana leitengle singamadi tamgi tonga tonganba mafamsingda leiba sar singsu ningthina leitengduna kumai asigi damak sem sanari. None jilagi oinasu Christian lining chatpasingna kumai asibu pangthoknaba mapungphana sem saba loire. Masigi matangda aikhoigi none paumidagi paudam ama. Christian lining sapagi khwaidagi chawba kumhai Christmas pangthoknaba none jila disu sem saba loinare. Church amasung Christmas hall kayada ningthina leitingnaduna Prabhu Jisu pokpagi kumhai ngasi numidangdagi haunakhre. Ngasi nongyai hek tabaga akhanaba laison saba pangthoktuna wangthoiraba Prabhu Jisubu khurumnaba sem sanakhre. Hayeng ayuk anganbadagi hauduna kumhai ase numit nini humni fawa chathanaba mafam atopada thabak ingkhang lalon itik natraga mahimasing tamba chatkhiba miyoi kayasu mayumda halagnaduna Christmas kumhai ase harau tayambaga loinana pangthoknaba sem sanakhre. Akashwani Imphal gi pawidamak longmai nonedagi agui kamai. Numit asina lakpada Rajapal Ajay Kumar Bhala yauna lusingba kayana yaifa paujel pirakli. Rajapal Ajay Kumar Bhala na mahaki paujel amada hai Prabhu Jisuna mahaki punsi miyamgi yaifanabagi damakta kathokiba adubu ningsingduna kundaminariba aikoi maselgi marakta nungsi sanana amadi amata oiba wakhalonda leminanaba hotnarasi. Numit asina lakpada nungsinadaba yengthinaba pumnama kauthoknaduna amata oibagi lipuna setna punsinduna raija si ing tapa amadi tangduleitaba lamdam ama Christmas kumaina lakpada purakpa oirasanu. Mahaki paujel amada Vidhan Sabha Adaksa Thoksom Saitabartana hai numit asina lakpada raija sigi sing amasung tampakta punna khundaminariba aikoi masel marakta machin manau oibagi nuksinaba amasung thajanaba puraklasanu. MLA Yumnam Khemsana numit asina lakpada maruoina Christian lining chatpasingda yaifa paujel pirakli. Mahaki paujelda hai numit asina lakpada Prabhu Jisuna pumnamakpu nungsiba amasung ing tappa puraknaba kathokibasing adu aikhoina ningsingduna mahaki khudung illasi. K. Robindro MLA na hai harau kumaigi matam lakpa asida imung khudingmak nungaiba amasung amaga nungsinabagi mari sasilhanba oirasanu. Manipur Pradesh Congress Committee gi President K. Meghachandra na hai haujik aikhoigi samajda amata oiba nungsisanaba amasung amana amabu ikai khumnabagi tangai fadaba leiriba matam asida Prabhu Jisuna takpiramba nungsiba ngakpiba kathokpa amasung miyoiba khunaibu seba tawbagi wakhalon adu yamna maru oi. Siva Sena Manipur Pradesh ki maikaidagi sukumai asigi yaifa paujel pirakli. Kendra gi hanagi Raija Mantri Rajkumar Ranjan Singh yauna lusingba kayana miyamda maruoina Christian lining chatpasingda yaifa paujel pirakli. All Manipur Students Union MSU na sunumit asina lakpada yaifa paujel pirakli. All Manipur United Clubs Organization amuko na sukumai asina lakpada Manipur da furu masel marakta ingna sikna tangdu leitana hingminaduna saukhatpa nungaiba purakpa oirasanu hairi. All Naga Students Association Senapati na su Christmas kumaina lakpada yaifa paujel pirakli. Kangpokpida leiba Territorial Army Battalion na su Christmas kumaiga mari lenana ngasi jila asigi boljang amadi sahibung khulda leiriba IDP miyamda sana thaknaba yauna asamba khudol tamduna Christmas ki yaifa paujel pikhi. Christian lining chatpasingi khwaidagi sauba kumai Christmas na lakpada mitai naga thadau liang mai amadi mitai pangalgi apunba kangbu amana lanjenariba miyamda sana thaknaba polamsing khudol oina pikre. Thauramadu Indigenous Peoples Forum Manipur na sinduna pangthokpani. Saumbungda leiba temporary shelter home amadi Imphal West ki lamboi khonakongda leiba relief camp ta hawai changwai yauna tongan sana thaknaba polamsing pikhi. Thauramadu mari lenana Indigenous Peoples Forum Manipur gi advisor Asang Kasar na hai yelahumi furup sing amaga nungsi sana na leminaraba matamda
tangdu leitaba ingna sikna panba lamdam ama oiba ngamgani. Tharamduda saruk yakiba kokomigi convener Khuraija Mathaubana hai awaba taraba matamda khundaminariba furup masel amaga mateng pangnabana tung koina nungsi sanana leminaba ngamgani haibagi thajaba lei. Paugi marak thatna atenba break ama. Akashwani Imphal gi pau kangbuna sahi loibagi akhanna puthok chaba thauram ing komja lising ani kunmanga bu hangat na yengba. प्रधानमंत्री नरेंद्र मोदी चही असि सितंबर 13 मणिपुर लाखी। मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है। डेंगी लाइना न ख्वाइदगी सोखन बसु सही असना ओइखी अतुंग इसिंग लैहंद्रगदी हाइरेबो मस्किटो सिमागी मरुम कोखम लेतदना कांग असे लाइन अखोइना कंट्रोल तोबो याय। आकाशवाणी इम्फाल ना मियाम की सेवा तौरपा चही हुफु फरकपा डायमंड जुबली की थौरम चही असिगी नवंबर 5 पांगथोखी। Akashwani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. चही असिगी फेब्रुवारी 9 मुख्यमंत्री नोंथोंबम बिरेन फम थादोखी राष्ट्रपति की शासन लाखी। इसिंग इचाउगी अवाबा सानरोइसिंगी माइ पाकपगी नुंगाइबा मरमदम मक्तदा लांजेनरबा आईडीपी सिंगी वाकत चही असिदा थोकिबा थौदोक सिंगनी। Soidana tabiu sahi loiba numit December 19 bai bai gi ahing numidang pung 9:00 Akashwani Imphal gi pau kangbuna puthok chaba akhanaba thauram ing komja lising ani kunmanga bu hangat na yengba. Tabiriba pawase Akashwani Imphal dagini. Kunthani thoi suba Imphal Book Fair lisingani kunmanga ngasi loisinkhre mamang sahi singa yengnabada handakna book fair asida milakpagi sang wangkhi ngasi aroiba numit asida Kunthani thoi suba Imphal Book Fair lisingani kunmanga gi report puthokhi tha asigi 15 dagi Imphal gi State Central Library da satharakpa book fair asigi loisinbagi thoramda saruk yakhiba Art and Culture gi Commissioner Ais Gyan Prakash na hai lairiki mela si pangthokpa khakta natana lairika mari lenaba thoram kya debating competition painting amadi tongan tongan ba thorom kya pangthokliba si yamna nungai ba poi mangna hai saitharol kumbaba da yumpham oiraga quiz competition pangthokhiba sina mahusadagi lejarakpa lamda masigi lairik singi maramda angang singna hena khangnabagi masak amasu oihalli masina ariba lairik sing kanbada sauna mateng oiragani masida school college ki oja singna magi mahiroi sing puraktuna book fair sida saruk yariba si saukthok chaningai ni masina mahiroi sing da lairik paningba amadi lairik ki maramda khangning ba kaya adu pokhalli Gyan Prakash na hai हंदकी अखोगी बुक फेयर सी आइना खंजबद यामना सक्सेसफुल ओयना खंजै अखोइना हंदक तौरी सुमाइना नत्रगा सिदगी हेना माइ पाकना तौमिनसी अदुगा आई माइ पाकना सु सोइदना तौगनी हाइबगी आशा थमजै Thoramasida Art and Culture gi Deputy Secretary Asem Rangina Sanu Hanagi Art and Culture gi Director K Sobita Devi Sarugyakhi ngasi loisinbagi thoramsida nat ki oba thoromsing amadi tongan ba sangdamnaba singda thoi hen taraba singda mana mathum yen thokhi Karam Syam MLA na hairi Manipur da oiriba drug ki samasa asi yamna nungnangngai oiba phibam da leiri B Phijila 5.0 gi thoromama da sarugyaraduna Sri Syam na hai sana khotnabana haksang phana thambada natana mai ka bani sa drug tagi lapna lebada mateng pangi haksang pharabadi isagi imung manungi amasung khunai gi oina phaba thabak ya pangthok pangami maramaduna haurakliba naharol singna thaksi khasi leina haksang phaba punsi ama oinana ba hotnabana khunai subu chawkhathanbada sauna mateng pangani Sri Syam na hai koi tumi apaba matung leiba thaksi khasi leiba mapangan ganba wakhal loksin jawba naharol mayam ama jiti tholopuri kana si Manipur da subajim mayam ama linkatana tawrpasina chobu matin oi asa mo phaba wakhalon jawba loksin leiba gyaan leiba injan kaijan da naham oina wanamda aishu maduda saru yari mena khanba mikutto yam darkar leiba noi thotho ngangaki mina putong to nei to na to Assam gi Silchar da leiba leng on the bipata laiwe khraba ipai pusing ning singduna amadi kai khumna ba utuna ngasi haikale katam khre thoramadu
ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯁꯥꯔꯒꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠ ꯑꯁꯤꯗ ꯅꯤꯡꯊꯧꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯗꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯆꯣꯏ ꯇꯥꯕꯒꯨꯝ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯊꯧꯕꯥꯜ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯊꯧꯄꯥꯠꯇ ꯔꯥಜ್य ꯁꯔꯀꯥꯔꯒꯤ ꯑꯣꯒꯃꯦꯟꯇꯦꯁꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯂꯩꯔꯕꯁꯨ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯐꯪꯍꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯏꯊꯧꯄꯥꯠꯇ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯗꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯇꯕꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤ꯫ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁ ꯔꯤꯁꯔꯆ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ISROꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:53ꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯕ꯭ꯂꯨꯕꯥꯔꯗ ꯕ꯭ꯂꯣꯛ 2 ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯁ꯭ꯔꯤꯍꯔꯤꯀꯣꯇꯥꯒꯤ ꯁꯇꯤꯁ ꯙꯋꯟ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯒꯤ ꯑꯅꯤꯁꯨꯕ ꯂꯣꯟꯆ ꯄꯦꯗꯇꯒꯤ ꯁꯦꯇꯤꯂꯥꯏꯠ ꯑꯗꯨ ꯊꯥꯒꯠꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ AST ꯁ꯭ꯄꯦꯁ ꯃꯣꯕꯥꯏꯜꯒꯤ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤꯅ LVM-3M6 ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯦꯝꯕ ꯑꯣꯔꯕꯤꯠꯇ ꯌꯧꯕ ꯉꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯃꯔꯁꯤꯌꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯑꯣꯏꯔꯒꯅꯤ꯫ ꯃꯁꯤ ꯁ꯭ꯇꯦꯟꯗꯔꯗ ꯃꯣꯕꯥꯏꯜ ꯁ꯭ꯃꯥꯔꯠꯐꯣꯟꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯁ꯭ꯄꯦꯁ ꯕꯦꯖ ꯁꯦꯂꯨꯂꯔ ꯕ꯭ꯔꯣꯗꯕꯦꯟꯗ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯕ꯭ꯂꯨꯕꯥꯔꯗ ꯕ꯭ꯂꯣꯛ 2 ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠꯀꯤ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ISROꯅ ꯁꯥꯕ ꯂꯣꯟꯆ ꯚꯦꯍꯤꯀꯜ ꯃꯥꯔꯛ 3 ꯅꯠꯇ꯭ꯔꯒ LVM-3 ꯑꯁꯤ ꯁ꯭ꯇꯦꯖ 3ꯒꯤ ꯂꯣꯟꯆ ꯚꯦꯍꯤꯀꯜꯅꯤ꯫ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯂꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯍꯜꯂꯒꯅꯤ꯫ ISROꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯕ꯭ꯂꯨꯕꯥꯔꯗ ꯕ꯭ꯂꯣꯛ 2 ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈꯤꯕꯗ ꯎꯄꯔꯥꯁꯇ꯭ꯔꯄꯇꯤ CP ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ, ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ISROꯒꯤ ꯇꯤꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ꯫ All Manipur Polo Association Ampana Siduna Nasidagi State Polo Tournament Nasingani Kunma Kuntaruk Imphal Mapal Kangjibungda Hokre. Youth Affairs Amasung Sports Bivaki Secretary N Pravinna Athoyomitunen Oiduna Tournament adu Haudoki Tournament asi Nupi Karuki Oina Kunlak Subo in a Pangtokpani Nupagi Oina Kuntra Palak Subani Amadi Under 16 Junior Boys Ki Oina Mampalak Subo in a Pangtokpani. Nasi Hobunumita Sanaki Bahama Mesta Sinkai Hunba Polo Club na Ibudo Pakangba Polo Club pu Panjal Tara Anida Maitiba Piki. Junior Boys Ki Oina Arvin Polo Club Team B na New Vision Team B bu Panjal Manga Amada Maitiba Piki. Tara Shuba MNCA Plate Tournament Singani Kunma Kuntaruki Nasi Sanaki Ba Mesta MPA Thonaujamna SU Sagol Banbu Wicket Mangada Maitiba Piki Mesadu Larenjam Public Ground Sanaki Bani. Thaubalgi Mojing Public Ground Sanakiba Mesana RRCC Chuchanpurna YPICUC Club Lalambungbu Ngapigani Lalambung Makombu Wicket Tareta Maitiba Piki. Manga Suba MNCA Super Plate Tournament Singani Kunmanga Kuntaruki Ngasi Model Higher Secondary Madi Oriental College Ground Sanakiba Matchta MPAC Manipur Central Jailna UCC Kangchup Road pu Rancham Mayankhaida Maithiba Pikre Khangabok Part 3 Charapur Leiba Public Ground da Shanakiba Mestana PCC Mayai Koibina KASC Komidokpu Rancham Mayakhani Thoida Maithiba Piki Nganthoi. ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯔꯥꯖ꯭ꯌꯄꯥꯜ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯌꯥꯎꯅ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯃꯤꯇꯩ ꯅꯥꯒꯥ ꯊꯥꯗꯧ ꯂꯤꯌꯥꯡꯃꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯉꯜꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯑꯃꯗꯤ ꯁꯑꯣꯝꯕꯨꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ 32 ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯤꯌꯔ 2015 ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ISROꯒꯤ ꯀꯃꯔꯁꯤꯌꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯕ꯭ꯂꯨꯕꯥꯔꯗ ꯕ꯭ꯂꯣꯛ 2 ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯠꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫